Yang video pun pu Sarachandra sama ni big news ki man hun taram nok sering si manung ni topik si LEISEMBA SANAJAOBA'S nomination hai pa sidani madudi taseng badi Manipur ki oi hai batai political history da LEISEMBA SANAJAOBA ki mang da sudum ning tho udum palaga lakhiba mathang tarak bada LEISEMBA SANAJAOBA da ning tho khubam sinabiramba matung tarak pa sahi sing numising kaya gi matung da su kari gumba kan da LEISEMBA SANAJAOBA na an oi matung da ning tho khubam se adum leng dana kanagumom da lum sinarakpagi wakhalon dune Manipur gi as a whole mayam sing uri sing se adubu yamna kai tare angak pa phawa number 1 dingai ni ngak pa se kaino hai kanda Rajya Sabha gi election se naksalak pakanda any party sing maru ne yam maru se center da supai ba state da supai ba haragadi Manipur da di BJP candidate MD soi uba kan sta han oikiba akoi gi case pabananda natragana atopa Rajya Sabha gi ticket tanabada lamjin de yaw candidate khara amani madum nak yetalai doini BJP goina Congress ki oina su kana thol agaba kana tholok pase hana already political masa ki political career leraba political magi sagi figure lejaraba sing si soi tholok kare ne pa se da Manipur gi oina BJP gi oina yang pakanda BJP candidate si LEISEMBA SANAJAOBA na oire si han se social media da kai da viral lorok pa chumma jala thajadabagi taseng chumma jala si acho wa hong amadi oi ki oi base ngasi nomination file to gi tang kuntrok to pangtok ka da Rajya Sabha sigi nomination file gi numit se ngasi hero level numit se da yan hana BJP ki candidate oi bi gadori ba LEISEMBA SANAJAOBA assembly secretariat la ka da nomination file to gi bisna sab chana achap chaba haidi figure ma haidi picture ma ure madudi ining to LEISEMBA SANAJAOBA BJP ki ticket BJP ki site gi nomination file Rajya Sabha ki damakta Rajya Sabha election ki damakta nomination file tawgre hai basi ki matang sima chap chabam lere Congress ki side tagi maroina Tongram Mangibabu Congress side tagi INC candidate roina adu NPF ki maikai tagi National Naga People's Party ki side tagi Honrai Khui Kasung Mahaksu ngasi che candidate oina nomination file tawgi Manipur leiriba Manipur da nation gi political party ki leiriba masasing aduga lona original political party NPF ku side tagi ngasi candidate punna ahomne BJP ki du ning thole LEISEMBA SANAJAOBA Congress ki Congress du Tongbram Mangibabu aduga NPF ki side tagi Naga People's Front ki side tagi Honrai Khui Kasung hoji powder candidate ahomne withdraw to gi numising lekhani aduga election di 26 March 2020 election pangthok ka dabani laibo apham di ining thole LEISEMBA SANAJAOBA ta BJP ki mahut oina nominate torakanda Rajya Sabha ki candidates ngasi candidates oina nomination file to busta Manipur gi praja singda kari wakhalon dari haiba ma at the same time center ki leader madusu particular BJP ki leader singna Manipur gi praja da inung tho LEISEMBA bu Rajya Sabha gi nominate torakanda election thengnaba sem sagipsina maram oraga kari message piningi aduga maroina kari gumukanda Manipur da chanarakpa Manipur once princely state ne ningthau panjaram state ne madu India da changi bhai batai India da merge to gyo mitu dagi oirasu changraba changibi matung election pangthokna miyam gi mihut khalaga election sing kari sing adumak saruk yaraga lakti lai tawudu Manipur da titular king LEISEMBA SANAJAOBA ningthau gi hana lejaram bagi chap chaba song sadadu adumak phida kanduna lakpagi phibam singdu election si da LEISEMBA SANAJAOBA na Rajya Sabha ki mihut oigraba kanda kari ohogadaba haibagi wahangam su toi matang sa kupna khana jaraba tanjani lon lengthin biraba guest sing di ai yet sing phambiri basi Puyam Tomsa Maite advocate amasung former secretary Uttara Sanglen Sanakonung ni han amado ja Tomsa Uttara mukchani roja Tomsa ki oide lengthin biraba basi Jitendra Ningomba president CCSK ni aduga amasung convener PPCM se protection and preservation committee Manipur ni ai oja Jitendra su taramuk sari oja Jitendra ki oida ai gin hek yeta thangna phamini jari basi KSS Somenandro president ipak si full form da indigenous peoples association kangai pang ni oja Somenandro su taramuk sari yanan basi oja Jitendra hana su CAB du CA on ba adwa gi gari gi protection kari sing yam chum toina thengna thamina wahang si su khara mai ga onjan na bane aduga khara hana unaki bagi nungai bori utai sakhi bi ma lei bane oja da ihan an thamjak tai madudi oja ihan hana
civil society organization ki mute amoina amasung Manipur ki civil society sing kaya sing pullaga semba adugumba umbrella organization da belong to birakanda Manipur ki issue kaya da thengnabi kiwa adugumba CEOs o magi lusing boina ining thau leisemba si BJP ki maikai ki nominate tawrakanda Rajya Sabha ki nomination file ngasi nomination file tawkiba lakadurba tang kontrokta Rajya Sabha election pangtok posta saruk yabi basta gari phau pi gesini ai ahanbada manpimiam kongnon khumjari masigi akhoi thoidoi nong nei kai khunajaraba khoi ti tasingna minghek pan busu na jeta bai tar ikai khunaba henman ba hai bata khoi ki ining tholi semba SANAJAOBA'na hana mana leiramba magi leiramba mong dudigi no mayol amada hai bata ai aduda Rajya Sabha gi khoi ki member ama oinena bogitamakta mangon the backing to biba maru ina hujuji government of India gi lengak sasana su pai deba India su pai deba BJP government na asumna mangon da ungsi ba utpi ba habitare asimak maike morom di papa oino akhoi mayam uramba yai ni khale dubo maru ina aikhoi gi midyeng amasung ai gi midyeng di huji khoi gi kanona ining tho leisemba SANAJAOBA'na mana hana leijarama magi status adudiki turn ama torukpase masi mana hana leirama status adu tasengna mangi haina logje maramdi karigino haibada ningthongna hujik akoina haijeriba aikoina maiti lon haijaba mamadamda ikai khumnajaraba haina haijeriba English style ka his excellency and haisi his highness kai si yam irai rai bapot nate haiba aigumba mi amada natrika kanagumba local mi amada heta highway ya bapot nate ma status amtini wangrjane aduga amuromda amasi symbol ne aikoigi Manipur si as a national mu in leiri amusung leiri haibadugi symbolic oiba misak maneba adugumlaba misak asina asukumlaba ikai khumnajarba sina rajniti gi oiba papakta political gi misak amu chongthorokpase masina mangon hana leiramba mina ikai khumnaba thajaba mayam do tangkai amadi mangi geni hai maramdi karigino habada rajniti hebsi rajniti tobani aduna kanagumba rajniti toba kangbu singsina mama rajniti toba kangbu singsu mama lebak nungsiba ngaktani tobutubu makhoi de yaurisi makhoi gi leingak si paine na bu khona ba matamda makhoi na angam makhal gi pangal sijine hai pangal se tonga tonga pangal aduna ai gi opponent da leire bu kangbu singse masi maithi ba piba amasung aina mai paga aina leingak si sajan tongno khona ba masi de mana sangu banina hojik mana belong to riba asagi political party se masina di mabu support torkani but where is amuromda magi opponent lai riba to lem ho riba political party mayam singsina mabu kari ni haina akhoi logudege hana rajniti gi oiba mukhi langtok langchin tongna bu kolba mayam do adugi porenu uragadi hana akhoi amabu oiro aduga dharma gi oiba aduga ethnic line da nataba ining tho mo oina akhoi thamnan ma pose masi yamna mangi haiba posima ai ahmad thamjege. Okay, thank you. Yam sing haradi thamoi nungi warini ojaje tendan thambiri se amorom dairde ko Manipur gi praja sing dastum phawdi phawba aikoina ningthau leisemba SANAJAOBA ne kaujaram bado hujikti nomination file tawre election tang kuntaruk tani aduga laibak phaba mai pak pai rusi adu sum nak leibani maram sarkar pairimna laibak phaba mai pak pai du nak leibanina karigumba kanda Rajya Sabha gi Manipur gi mir ona Rajya Sabha da phambi kanda aikoina kanadabu iningthau leisemba SANAJAOBA kaugadagi haibase mase du wahang amoidi kana tholaga bhaisi sum wahang amoidi uningba karano udolusi haibi wahang am leidi adugi maroina phawjaba ihuluri ojaji tenan thabirese oja tumcha sene advocate amoina aina ihanan thamjaning se advocate amoina kitang kano haibi happy tai ojara pandipan biri madudi Manipur hana ningthau palamba ningka thamjaraba adugumba nation namagi sap saba momoto ne hujikti India da tingre India gi state amoy sam harakan India gi state oira matungda oira su Manipur se matamama mayam sing kari sing lak paka da even arak na dum yeng ka da ningthau konung lady ningthau phami titular king ano dum lady habi gi wari koi dum iraga lai atopa religious oiba festival sing kari sing mera hom song boda kai de ningthau na saruk ya biba titular king na saruk ya ba titular king amagi figure
ꯑꯗꯨꯝ ꯌꯦꯡꯕꯗ ꯄꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯪꯖꯕ ꯄꯣꯠꯅꯤ ꯍꯥꯏꯖꯔꯤꯕ ꯌꯦꯁ ꯍꯧꯖꯤꯛꯀꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯕꯅꯤꯅ ꯋꯥꯍꯪ ꯑꯃꯗꯤ ꯃꯥꯡꯗ ꯇꯥ ꯂꯩꯕ ꯃꯥꯜꯂꯦ ꯃꯔꯨꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯀꯔꯤꯒꯤꯁꯨ ꯐꯤꯕꯝꯁꯤꯡꯁꯤ ꯈꯔ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯝꯕ ꯀꯥꯟꯗ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯑꯃ ꯍꯧꯖꯤꯛꯇꯤ ꯍꯧꯔꯛꯑꯦ ꯍꯥꯏꯖꯔꯤꯕ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗꯩꯗ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯀꯃꯥꯏꯅ ꯎꯏ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕꯗꯨꯒꯤ ꯑꯗꯨꯝ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯝ ꯂꯩꯖꯔꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯛꯄ ꯏꯂꯦꯛꯁꯟ ꯂꯦꯞꯄꯒ ꯀꯥꯔꯀꯥꯟꯗꯗꯤ ꯋꯥꯍꯪ ꯑꯃ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯇꯣꯝꯆꯥꯏ ꯃꯤꯠꯌꯦꯡꯗꯒꯤ ꯀꯃꯥꯏꯅ ꯎꯕꯤꯒꯦ ꯃꯁꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯗꯅ ꯅꯤꯡꯊꯧ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯪꯉꯛꯄꯁꯦ ꯑꯩꯈꯣꯏ ꯆꯍꯤ 10 ꯍꯦꯜꯂꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏ ꯏꯟꯗꯤꯌꯥꯗ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯦꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯖꯗꯦ ꯇꯧꯕꯇꯕꯨ ꯑꯩ ꯎꯀꯤꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯏꯅꯥꯠꯇ ꯉꯥꯎꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯎꯒꯦ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯔꯤꯁꯦ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯈꯛꯅ ꯂꯩꯅꯕꯅꯤ ꯃꯁꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤ ꯀꯔꯤꯅꯣ ꯁꯤꯗ ꯏꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯍꯥꯛ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯤ ꯏꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔꯁꯦ ꯑꯩꯈꯣꯏ ꯑꯦꯕꯗꯤꯀꯦꯠ ꯍꯥꯏꯗꯤ ꯄꯤꯊꯣꯛꯑꯝꯃꯦ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯅ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯣꯝꯗ ꯂꯩꯔꯒ ꯇꯧꯕꯇꯕꯨ ꯃꯥꯅ ꯄꯥꯏꯔꯝꯕꯁꯤ ꯀꯔꯤ ꯄꯥꯏꯒꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯀꯜꯆꯔ ꯔꯤꯂꯤꯖꯟ सिगुम्बगी हेत्ती मौन लेहौई अदुमाइन तौदना हुजिकी लैरिबा मर्जर एग्रीमेंट दसु ngसाइगी कनोसे एडमिनिस्ट्रेशन से ट्रांसफर तौग्रे अदुगा ngसाइगी हुजिकी लैरमिबा कल्चर रिलीजन एंड कस्टम की हेड सिदे अखोगी इनिंग थोग पिरमी मसिगी पोचे पीबनिना अखोइना मर्जर एग्रीमेंट चुमी लाली हाबदुना तोंगानबा म चखरगा अखोगी इनिंग थोग पिरमिबा मसिगी कल्चरल राइट से मसि मदे अखोई ngaga thamum thoi maramdi kaigono akhoi gi ethnic identity do mangi dana ba haidana akhoi na maside ining thong mate ining thong do mateng pangjabani akhoi na khanga da ba kauroi do amadi kari no ina haiba matam da rajniti haibase konung gi thabani rajniti gi makok si konung democracy lakhaba matung da power point honge bani hojik parliament se konung makhalamni mayam na tawraga ningthau khanbani prime minister se ningthau makhalamni aduna lebak ambagi power point se konung da lerame इनिंग थौगाजे अखोइना इसम समन लौबसे मोइसि तसेंगना हाइतारगदि पॉलिटिक्स से मोइनेना हाइबम थोइ यावबु यावदबुना तोंगान बमने अदुबु अखोइना कोनुंग सेनजरको मतमदा इनाचे सेनजरको मतमदा प्रॉब्लम याम थोगले हजि याम समना हाइबदा मणिपुर से काइगदरा काइरुद्रा अखोइगी चही लिसिंग लिसिंग लेमिनरक्लब चिंगी सिनेनाउ सिना अखोइ तोंगान लगे ना हाइरकबा लेबाक थुगाइना होनरको मतमसिदा सिगी लाइबो प्रेशर मयामसि लेरपनिना ngसाइगी इनिंग थौसे अखोइना ngsaigi akhoi gi customary head oina lauraga su customary gi function tawtar ga su praja mayam na dimong na chensele haidi ining thau mateng pangbiu haidna yam samna harbada cookie gi problem da cookie gi problem habse maroina sadar hills gi problem la ko matam moi chele wana sadar hills se taseng na haitar ga di sadar hills sai basi sadar hills district council haidna lairi bani adubu senapati kamuna mkhoi gi makhada lege na demand tawre bani matam sida akhoi gi konung gi site gi akhoi memorandum pi gi leba Mamdi can know the district council act for every autonomous district there shall be a district autonomous district council haina Sadar Hill district council haina lady bje Sadar Hill district have labagi dam ta laibane ba adu politically kai do no khangde sexium ba irang thol ko matam saidi asagi magi laijari ba asagi magi custom gi ba potu nata ba political oba matang da mateng ni re ba praja mateng am ni re adigi hojik am samna haibada ngsaigi akhoi ge naga ge problem cancel lakku matamda muiba unaro ining thong sumai tawna akhoi ge noi ge isini naw ni haidana ngsaigi moi sangdai na basatlu sigum matang si lakku matamda handaki matang sida handak yamna drastic change am la eng khale akhoi na konung senar ko matamda konung se thengang namdhan na ba konung loksan na ba yam honare akhoi maming mathadi panjaroi mamang gi da konung se muthatlani loksalani tongano hungdokro haiba matamda मसीदी तौम थोकब थबने अखोगी सक्तमदी मसीना कलइबनी मसीदे अखोगी मर्जर एग्रीमेंट ना पिरम पोनी मसी सोपीगनो हाइदना तौदना अखोई कनब ngमखेब अदमाय तौना मसीगी लेरकप मतमसिदा सुम निंगजंगबेबा हौजिक लाइबा अनोबा गवर्नमेंट से मसीना अखोगी मणिपुर दा यामना मथा साबा म लेबा माले मरमदि कनो दा मणिपुर की प्रॉब्लम याम यामेबा मैनिफेस्ट नि साइड द प्रॉब्लम लाप मतमसिदा आइदी हौजिक येंगबियो हते येंगनरसेबा आईएलपी की पोसे ILP हाइबो पोचे अखोगी मणिपुर दा हंदक ILP डिमांड तबो मतमदा अदि CAA लाको मतमदा
ꯍꯧꯖꯤꯛꯀꯤ ꯀꯥꯕꯤꯔꯕ BJPꯒꯤ ꯑꯩꯈꯣꯏꯒꯤ RK ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯔꯟꯖꯟꯅ ꯍꯥꯏꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯣꯔꯦꯟ ꯑꯦꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯔꯦꯟ ꯑꯦꯛꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯐꯣꯔꯦꯟ ꯑꯦꯛ ꯍꯟꯖꯤꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ BJP ꯂꯩꯉꯥꯛꯁꯤꯅ ꯌꯥꯝ ꯃꯨꯟꯅ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯂꯥꯏꯅ ILP ꯆꯠꯅꯍꯜꯂꯦ ꯍꯥꯏꯗꯅ ꯐꯠ ꯂꯥꯎ ꯂꯥꯎꯊꯣꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯁꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯁꯥꯏꯟ ꯇꯧꯅꯅꯤ ꯇꯧꯅꯔꯣꯏ ꯍꯧꯖꯤꯛ ꯒ꯭ꯔꯨꯞ ꯑꯃ ꯍꯨꯟꯗꯣꯛꯑꯃꯒ ꯑꯇꯩꯅ ꯇꯧꯅꯅꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯍꯨ ꯏꯁ ꯗ ꯕꯦꯁ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒꯗꯤ ꯇꯤꯀꯦꯠꯁꯤ ꯄꯤꯔꯛꯄ ꯃꯥꯜꯂꯦꯕ ꯀꯣꯅꯨꯡꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯗꯤ ꯇꯤꯀꯦꯠ ꯇꯥꯟꯅꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏꯅꯁꯨ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯁꯤꯟꯁꯦ ꯍꯥꯏꯕꯁꯤ ꯂꯩꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯨꯝꯕ ꯂꯥꯟꯕꯗꯣ ꯂꯩꯕꯥꯛꯅ ꯅꯩꯅꯔꯁꯅꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯂꯩꯅꯔꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯋꯥꯡꯃꯗꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯒꯨꯝꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯁꯇꯃꯔꯤ ꯔꯥꯏꯠ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯒ ꯑꯗꯨꯝ ꯆꯠꯁꯤ ꯍꯥꯏꯗꯅ ꯂꯩꯖꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯁꯤꯟꯅꯔꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯨꯕꯗꯣ ꯑꯗꯨꯅ ꯃꯇꯝꯒꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯤꯟꯅꯕꯤꯔꯛꯏꯁꯦ ꯊꯧꯗꯥꯡ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯇꯁꯦꯡꯅ ꯃꯁꯤ ꯍꯧꯖꯤꯛ ꯇꯥꯡ 16ꯇꯅꯤ ꯏꯂꯦꯛꯁꯟ ꯇꯧꯅꯗꯣꯏꯁꯦ ꯀꯥꯕ ꯌꯥꯏ ꯀꯥꯗꯕ ꯌꯥꯏ ꯑꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯀꯥꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯅꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯣꯛꯅꯔꯒꯗꯣꯏꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯕ ꯃꯇꯝꯗ MP ꯑꯃ ꯅꯠꯇꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯈꯔꯗꯤ ꯄꯤꯔꯛꯀꯅꯤ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯀꯕꯨ ꯚꯦꯂꯤ ꯂꯩꯔꯤ optimistic ꯑꯣꯏꯅ ꯎꯕꯤꯕꯗꯨꯅꯤ ꯃꯗꯨꯗꯤ ꯊꯧꯗꯥꯡꯁꯤ ꯍꯥꯟꯅꯁꯨ ꯊꯧꯗꯥꯡ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯦꯖ ꯑꯦ ꯀꯁꯇꯃꯔꯤꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯌꯦꯡꯕ ꯀꯥꯟꯗ ꯍꯦꯠ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ BJPꯒꯤ ꯁꯥꯏꯠꯇꯒꯤ ꯈꯔꯒ ꯍꯦꯟꯅ ꯊꯧꯗꯥꯡ ꯄꯤꯅꯤꯡꯕꯒꯤ ꯑꯦꯔꯤꯌꯥ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯁꯤꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯃꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯒꯗꯕꯁꯦ ꯅꯤꯡꯊꯧꯁꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ MP ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ MP ꯑꯃꯗ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁ ꯑꯣꯐ ꯄ꯭ꯔꯣꯐꯤꯠ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯒꯨꯝꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯅꯨꯡꯗꯨꯗ ꯍꯧꯖꯤꯛꯀꯤ ꯏꯅꯤꯡꯊꯧꯅ ꯀꯁꯇꯃꯔꯤ ꯍꯦꯠ ꯑꯣꯏꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ꯏꯅꯤꯡꯊꯧꯅꯁꯨ ꯃꯥ ꯐꯝ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃ ꯍꯥꯞꯄꯝꯕ ꯇꯥꯕꯅꯤ ꯑꯣꯀꯦ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯥꯡꯗꯣ ꯂꯥꯛꯑꯒꯗꯤ ꯍꯥꯏꯕꯅꯤ ꯑꯩ ꯃꯇꯨ ꯌꯥꯎꯗꯣ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯑꯩ ꯂꯥꯛꯆꯒꯦ ꯃꯔꯨ ꯁꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯑꯣꯖꯥ ꯁꯣꯃꯦꯟꯗ꯭ꯔꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯛꯏꯁꯤ ꯍꯧꯖꯤꯛꯁꯤ ꯊꯥꯔꯠ ꯔꯥꯎꯟ ꯑꯣꯖꯥꯅ ꯃꯤꯍꯨꯠꯇꯨ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝ ꯁꯨꯕꯗ ꯀꯣꯏꯁꯟꯁꯦ ꯐꯪꯕꯤꯔꯝꯅꯤꯅ ꯍꯥꯟꯅ ꯉꯥꯡꯕꯤꯈꯤꯕꯁꯤꯡꯁꯤꯗ ꯀꯔꯤ ꯈꯤꯇꯪ ꯏꯟꯇꯔꯚꯤꯟ ꯇꯧꯅꯤꯡꯕ ꯑꯦꯔꯤꯌꯥ ꯍꯥꯏꯗꯤ ꯑꯗꯨꯋꯥꯏꯗꯨꯝꯇꯪꯗꯤ ꯑꯩ ꯁꯦꯡꯗꯣꯛꯅꯤꯡꯉꯦꯅ ꯊꯝꯕꯤꯅꯤꯡꯕ ꯑꯦꯔꯤꯌꯥ ꯁꯨꯝ ꯆꯪꯍꯟꯕꯤꯕ ꯌꯥꯔꯅꯤ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔꯅ ꯊꯝꯕꯤꯈꯤꯕꯁꯤ ꯔꯥꯖ꯭य ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯕꯅꯤꯅ ꯔꯥꯖ꯭य ꯁꯚꯥ ꯏꯂꯦꯛꯁꯟꯗꯤ ꯊꯦꯡꯅꯔꯅꯤ ꯌꯦꯁ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯃꯤꯍꯨꯠ ꯑꯣꯏꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯍꯥꯏꯅ ꯀꯧꯍꯧꯕꯗꯣ ꯀꯅꯥꯗ ꯀꯧꯍꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯗꯕ ꯅꯠꯇꯦ ꯌꯥꯝ ꯁꯦꯡꯕ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯇꯣꯝꯆꯥꯅ ꯊꯝꯕꯤꯔꯤꯅ ꯑꯣꯏꯈꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯞꯇꯤꯃꯤꯁ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯖ ꯑꯦ ꯔꯥꯖ꯭य ꯁꯚꯥ ꯑꯃ ꯑꯣꯏꯅ ꯔꯥꯖ꯭य ꯁꯚꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯅꯣꯃꯤꯅꯦꯠ ꯇꯧꯔꯛꯄꯁꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ BJP ꯁꯥꯏꯠꯇꯒꯤ ꯌꯦꯁ ꯁꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯈꯔ ꯁꯤꯟꯅꯔꯛꯀꯗꯧꯕꯒꯤ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯍꯥꯟ ꯊꯝꯕꯤꯔꯤ ꯁ꯭ꯋꯥꯏꯁꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯈꯨꯝꯕꯤꯔꯣ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯖ꯭य ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯁꯟ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤ ꯁꯨꯝ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯂꯤꯁ ꯑꯅꯤꯅ ꯍꯥꯏꯔꯤꯗꯨꯅꯤ ꯍꯥꯏꯕ ꯃꯥꯟꯅꯕꯁꯨ ꯌꯥꯎꯏ ꯀꯣ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯌꯥꯝ ꯀꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯉꯥꯡꯅꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯃꯛꯇꯗ ꯑꯗꯨꯝ ꯐꯣꯟꯗ ꯃꯁꯤꯡ ꯈꯪꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯍꯪꯅꯔꯛꯏ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯅꯤꯅ ꯑꯩꯈꯣꯏꯅ ꯂꯨꯞꯀꯤ ꯂꯤꯗꯔꯅꯦꯅ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯅꯤꯡꯈꯥ ꯇꯝꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛꯅꯤ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯩ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥ ꯃꯍꯥꯗꯦꯁꯇ ꯂꯩꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤ 1949ꯗ ꯑꯩꯈꯣꯏꯒꯤ ꯕꯨꯙꯆꯟꯗ꯭ꯔ ꯃꯇꯝꯗ ꯃꯔꯖ ꯇꯧꯈꯤꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯃꯁꯤ ꯁꯦꯃꯤꯅꯥꯔ ꯇꯧꯗꯅ ꯃꯁꯤ ꯑꯦꯅꯦꯛꯁꯟꯅꯤ ꯑꯗꯒꯤ ꯃꯔꯖꯔꯅꯤ ꯁꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10-15ꯃꯨꯛꯁꯤꯗ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯅ ꯂꯨꯞ ꯌꯥꯎꯔꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯔꯖꯔꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯅꯦꯛꯁꯟꯅꯤ ꯅꯝꯗꯅ ꯂꯧꯔꯀꯥꯟꯗ ꯃꯗꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄꯦꯟꯅꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅ ꯑꯩ
ꯃꯗꯨꯒꯤ ꯃꯃꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯊꯥꯖꯗꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯁꯤ ꯊꯥꯖꯔꯝꯒꯅꯤ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯁꯚꯥꯒꯤ MP ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯥꯖꯗꯕ ꯑꯃ ꯑꯣꯏꯔꯛꯏ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯁꯣꯏꯗꯅꯀꯤ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯂꯩꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯅ ꯌꯦꯡꯖꯕꯗ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯁꯨ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯖꯕꯗꯗꯤ ꯈꯤꯇꯪ ꯃꯁꯤ ꯃꯍꯥꯛꯅ ꯀꯨꯝꯊꯕꯁꯤ ꯑꯩꯈꯣꯏꯗꯤ ꯀꯨꯝꯊꯕ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯅꯦꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯝꯕ ꯎꯕ ꯃꯥ ꯍꯦꯛ ꯎꯕꯗ ꯈꯣꯏꯔꯝꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯗꯧꯅ ꯅꯤꯡꯊꯧꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ MP ꯑꯃꯗ ꯂꯥꯛꯈ꯭ꯔꯀꯥꯟꯗ ꯃꯗꯨꯒꯤ ꯍꯟꯊꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯣꯠꯇꯨ ꯁꯣꯏꯗꯅꯀꯤ ꯂꯩꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕꯗꯗꯤ ꯃꯁꯤ ꯈꯤꯇꯪ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯃꯁꯥꯅ ꯂꯧꯖꯕꯅꯤꯀꯣ ꯃꯁꯥꯅ ꯂꯧꯖꯔꯀꯥꯟꯗ ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯄꯣꯠꯇꯦꯕꯁꯦ ꯃꯁꯥꯒꯤ ꯍꯛꯅꯤ ꯃꯥꯒꯤ ꯔꯥꯏꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯐꯥꯎꯔꯝꯒꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯁꯤ ꯈꯤꯇꯪ ꯄꯦꯝꯐꯥꯠꯂꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯕꯁꯤ ꯈꯤꯇꯪ ꯀꯨꯝꯊꯕꯅꯤ ꯍꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯟꯊꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯃꯥꯅ ꯆꯍꯤ 10ꯃꯨꯛꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯇꯧꯒꯦꯈꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ MP ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯉꯝꯒꯗꯕ ꯄꯣꯠ ꯃꯥꯅ ꯎꯖꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯨꯝꯊꯔꯛꯄꯅꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯍꯥꯟꯕꯁꯤꯗ ꯊꯝꯖꯒꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯅ ꯊꯝꯕꯤꯔꯤꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯄꯦꯅꯦꯂꯤꯁꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯄꯦꯅꯦꯂꯤꯁꯀꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯔꯛꯄ ꯀꯥꯟꯗ ꯊꯝꯕꯤꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯍꯥꯟꯅꯅ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯣꯏꯅ ꯀꯧꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯇꯥꯡ 16ꯇ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯔꯥꯖ꯭ꯌ ꯁꯚꯥ MP ꯑꯣꯏꯅ ꯆꯠꯈ꯭ꯔꯀꯥꯟꯗꯗꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯏꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯗ ꯀꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯑꯗꯨꯒ ꯁꯦꯝ ꯇꯥꯏꯝ ꯄꯦꯅꯦꯂꯤꯁ ꯑꯃꯅ ꯊꯝꯕꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯍꯧꯖꯤꯛ ꯄꯥꯔꯇꯤꯀꯨꯂꯔꯂꯤ BJPꯒꯤ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯇꯤꯇꯨꯂꯔ ꯀꯤꯡ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯠ ꯇꯧꯔꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯅꯅꯤꯡꯕ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯍꯧꯖꯤꯛꯀ ꯊꯝꯕꯤꯔꯤꯁꯤ ꯈꯤꯇꯪ ꯇꯥꯕꯗ ꯌꯥꯝ ꯊꯥꯖꯔꯝꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯦ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯣꯏꯅ ꯀꯧꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡ ꯇꯥꯈꯤꯕ ꯍꯥꯏꯕ ꯇꯥꯏ MP ꯃꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯀꯥꯟꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯑꯣꯖꯥ ꯁꯣꯃꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯈꯤꯇꯪ ꯀꯨꯝꯈꯤꯕ ꯃꯥꯜꯂꯤ ꯃꯇꯝ ꯑꯃ ꯃꯤꯌꯥꯝꯅ ꯊꯃꯣꯏꯗ ꯂꯨꯝꯅ ꯂꯧꯔꯝꯕꯗꯣ ꯈꯤꯇꯪ ꯌꯥꯡꯈꯤꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯝꯕꯤꯔꯤꯁꯦ ꯑꯩ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯗ ꯂꯥꯛꯆꯕꯁꯦ ꯑꯣꯖꯥ ꯈꯨꯝꯕꯤꯔꯣ ꯈꯨꯝꯕꯗꯣ ꯇꯧꯕꯇꯕꯨ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯃꯆꯥ ꯈꯥꯏꯅ ꯈꯨꯝꯕꯤꯔꯣ ꯇꯧꯕꯇꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯔꯒꯦ ꯁꯤꯅꯤ ꯑꯣꯖꯥ ꯈꯔ ꯍꯦꯟꯅ ꯁꯦꯝ ꯁꯥꯕꯤꯔ ꯂꯩꯕꯤꯔꯣ ꯁꯤꯅꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯌꯦꯠꯀꯤ ꯄꯦꯅꯦꯂꯤꯁꯇ ꯊꯝꯕꯤꯈꯤꯕꯁꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯈꯔ ꯁꯤꯟꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯗꯨꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯠ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯑꯣꯏꯒꯤ ꯄꯦꯅꯦꯂꯤꯁꯇ ꯊꯝꯕꯤꯕꯗꯅ ꯍꯥꯟꯅ ꯂꯩꯁꯦꯝꯕ ꯍꯥꯏꯅ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯂꯩꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ MP ꯑꯣꯏꯅ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯤꯇꯪ ꯍꯟꯊꯕꯗꯧꯅ ꯎꯈꯤꯕ ꯑꯃ ꯌꯥꯎꯔꯤ ꯁ꯭ꯋꯥꯏꯁꯤꯡꯁꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯊꯝꯕꯤꯔꯣ ꯁꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯅꯠꯇ꯭ꯔꯒ ꯇꯥꯛꯁ ꯑꯃ ꯃꯉꯣꯟꯗ ꯄꯤꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯃꯤꯠꯌꯦꯡꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯒꯤ ꯂꯩꯉꯥꯛꯄ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯒꯦ ꯁꯤꯗ ꯃꯤꯠꯌꯦꯡ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯀꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯂꯣꯠꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯄꯣꯂꯤꯁꯤ ꯗꯦꯔ ꯏꯁ ꯋꯥꯟ ꯄꯣꯂꯤꯁꯤ ꯍꯤꯗꯟ ꯄꯣꯂꯤꯁꯤ ꯑꯃ ꯌꯥꯎꯋꯦꯅ ꯈꯜꯂꯤ ꯀꯔꯤ ꯄꯣꯂꯤꯁꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯒꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯊꯣꯛꯈꯤꯕ ꯄꯣꯠꯇꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯀꯣꯛ ꯌꯥꯝ ꯁꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯍꯧꯖꯤꯛ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯦ ꯃꯁꯤ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯎꯕꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯊꯤꯡꯀꯔ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯗꯨ ꯀꯝꯗꯧꯅ ꯊꯨꯒꯥꯏꯒꯗꯒꯦ
ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯄꯨꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯁꯦ ꯃꯥꯁꯦ ꯀ꯭ꯔꯞ ꯇꯧꯕꯅꯦꯕ ꯐꯥꯕꯅꯦꯕ ꯑꯣꯖꯥ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯤꯁꯤ ꯃꯁꯤ ꯄꯣꯂꯤꯁꯤꯅꯤ ꯁꯤ ꯁꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯁꯤ ꯍꯥꯏꯖꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯗꯤ ꯑꯣꯖꯥ ꯂꯣꯠꯇꯤ ꯂꯣꯠꯂꯔꯣꯏꯗꯤ ꯍꯥꯏꯔꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯧꯔꯛꯄꯗ ꯉꯥꯡꯉꯛꯄꯗ ꯍꯟꯗꯛ ꯁꯦꯀꯦꯟ ꯔꯥꯎꯟꯁꯤꯒꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧ ꯎꯕ ꯑꯗꯨ ꯈꯤꯇꯪ ꯈꯔꯒ ꯍꯦꯟꯅ ꯑꯌꯦꯡꯕꯁꯤꯡꯗ ꯑꯗꯨꯝ ꯈꯪꯉꯁꯨ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯨ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯗꯕ ꯐ꯭रीडम ꯑꯣꯐ ꯔꯥꯏꯠ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆꯅꯤ ꯍꯥꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯤꯇꯪ ꯀꯥꯡꯊꯣꯛꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯃꯑꯣꯡꯒꯤ ꯊ꯭ꯔꯤꯇꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯅ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯉꯁꯥꯏꯁꯨ ꯈꯔ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯇ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯆꯍꯤ 10 ꯈꯔ ꯍꯦꯟꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯦ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯅꯤꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯄꯣꯠꯅꯦꯕ ꯕꯠ ꯇꯧꯕꯇꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯁꯤꯅꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯃꯥꯒꯤ ꯃꯪꯂꯝꯆꯠꯇ ꯂꯩꯔꯝꯕ ꯃꯥꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯊꯩꯔꯒ ꯑꯅꯧꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯆꯪꯉꯤ ꯍꯥꯏꯔꯒ ꯇꯧꯕ ꯌꯥꯕ ꯑꯃꯁꯨꯡ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯂꯩꯒꯅꯦꯕ ꯃꯥꯅ ꯍꯥꯟꯅ ꯈꯜꯂꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯕ ꯃꯥꯅ ꯇꯧꯕ ꯌꯥꯕꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯗꯤꯕꯂꯞꯃꯦꯟ ꯈꯔ ꯇꯧꯕ ꯌꯥꯏ ꯀꯔꯝꯕ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯗꯥꯏꯗ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯥ ꯇꯧꯕ ꯌꯥꯏꯑꯕ ꯁꯝ ꯈꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯏꯂꯦꯛꯁꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯗꯤ ꯇꯧꯈꯤꯕ ꯌꯥꯏ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯗꯤ ꯏꯅꯤꯡꯊꯧ ꯍꯥꯏꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯁꯦꯝꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯝꯁꯤꯒꯤ ꯃꯣꯗꯔꯟꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤꯗ ꯒꯕꯔꯃꯦꯟ ꯄꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯁꯨ ꯃꯥꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯣꯏꯔꯕ ꯄꯣꯠ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜꯗ ꯈꯜꯂꯒ ꯚꯣꯠ ꯀꯥꯕꯗ ꯌꯥꯏ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯂꯩꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯕꯨ ꯀꯩꯅꯣ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄ ꯚꯦꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯅꯤꯡꯊꯧ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯆꯥꯕ ꯈꯛꯇꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯄꯥꯡꯒꯜ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦꯕ ꯃꯁꯤꯒꯤ ꯇꯥꯏꯌꯣꯟꯅꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯤꯠꯌꯦꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯒꯤ ꯂꯩꯉꯥꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯒꯕꯔꯃꯦꯟ ꯌꯥꯝꯅ ꯂꯩꯔꯤ ꯒꯕꯔꯃꯦꯟꯁꯤ ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯩꯔꯤ ꯂꯦꯝꯍꯧꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯩꯉꯥꯛꯄ ꯌꯥꯎꯍꯧꯗꯕ ꯀꯥꯡꯕꯨꯁꯤꯡ ꯃꯌꯥꯝꯁꯤꯅ ꯀꯌꯥ ꯌꯥꯝꯅ ꯃꯥꯒꯤ ꯀꯦꯟꯗꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯃꯒꯦ ꯀꯣꯏꯁꯟꯁꯦ ꯃꯥ ꯃꯌꯥꯝꯒꯤꯗꯤ ꯊꯕꯛ ꯇꯧꯔꯦꯅ ꯃꯥ ꯚꯣꯠ ꯀꯥꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯕꯠ ꯀꯌꯥ ꯌꯥꯝꯅ ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯉꯝꯕꯒꯦ ꯃꯥꯅ ꯂꯩꯉꯥꯛꯄꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯣꯄꯣꯖꯤꯁꯟ ꯒ꯭ꯔꯨꯞꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤ ꯐꯖꯕ ꯊꯤꯑꯣꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯇꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ MLA ꯈꯨꯗꯤꯡꯃꯛ ꯑꯣꯄꯣꯖꯤꯁꯟꯁꯨ ꯑꯣꯏꯁꯅꯨ ꯔꯨꯂꯤꯡꯁꯨ ꯑꯣꯏꯁꯅꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯏ ꯕꯠ ꯇꯧꯕꯇꯕꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯂꯩꯉꯥꯛꯄ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨ MLA ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯅ ꯃꯣꯔ ꯄꯋꯥꯔ ꯗꯦꯟ ꯑꯗꯔꯁ ꯑꯣꯄꯣꯖꯤꯁꯟ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯄꯋꯥꯔ ꯑꯗꯨꯝ ꯂꯩ ꯃꯗꯨꯗꯤ ꯀꯝꯗꯧꯅ ꯑꯦꯛꯖꯥꯝꯄꯜꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯠ ꯃꯥꯡꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃꯗ ꯃꯇꯝ ꯑꯃꯗ ꯑꯇꯣꯞꯄ ꯇꯥꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯩꯉꯥꯛꯄꯗ ꯒ꯭ꯔꯨꯞꯇ ꯌꯥꯎꯗꯗꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯒ ꯊꯕꯛ ꯇꯧꯕꯗꯤ ꯀꯌꯥ ꯌꯥꯝ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯁꯤ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯉꯁꯥꯏꯒꯤꯗꯨꯅ ꯒꯕꯔꯃꯦꯟꯠꯀꯤ ꯂꯩꯉꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯏꯅꯤꯡꯊꯧꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯇꯧꯖꯔꯤꯕ ꯃꯍꯥꯛ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯖꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯃꯌꯥꯝꯁꯨ ꯂꯩꯖꯔꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯕꯠ ꯅꯥꯎ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯐꯝꯗꯨ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏꯔꯒ ꯖꯁ ꯑꯩ ꯄꯋꯥꯔ ꯒꯦꯝ ꯍꯥꯏꯇꯥꯔꯦ ꯄꯋꯥꯔ ꯒꯦꯝꯗ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯗ꯭ꯔꯦꯅ ꯉꯝꯅꯩ ꯍꯥꯏꯕꯅꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯃꯀꯨꯝꯗꯒꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯚꯥꯕꯣꯛꯁꯤꯡꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯕꯨ ꯍꯟꯗꯅ ꯂꯧꯕ ꯈꯣꯠꯄꯒꯤ ꯅꯠꯇꯦ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ
leibak nusi ni ima leibak kita muk tabuk togen tol pangak tani bat tabu tubu tok thori ba thawak hauji ai khoi mit mang du uri ba mayam sing asina kaya yamna ai khoi lamdam sigi puari lamdam sigi culture lamdam sigi tradition amadi lamdam sigi kaya yamna khallaga wak tori hai badudi ai khoi min mang du uduna leiba ngak tani ai na ngak ta haijalaga ai na ngak ta hairaga chumgini hai basu leite okay thank you jai bathang nong lak padi matam phangadi lak chege oja muka oja gang ning khara ngol leiba mali ba adoi dum tang gang wi tanja du pijage oja tum cha maruina sai ai hejeb du sene bo ke do moina maruina oja dum thambi bi yani oja site thambiding bole su adu particular site thambiding se Manipur 19 Indiana ningkha tam matung da pun ki basi matam ama ningkha tam da panjaramba ningthau pan ba lebak around 500 punjali habagi oja sum masigi tangkak sima khangbi ramani Manipur su madugi keno sing ningthau palam ba sing 1949 da pun ki ba pun bi kari kupun ma dum matam dugi dum leiba sai dum debatable loba dum oida badina te oja kuji dum oiri aduga maruina kitanga mo khoi north ki side yeng kan doja Tripura ki su titular king hai batai pradeep congress te yawi congress ke mu ma su handi handori but yauri political party am gi member oiri hai jari ba adagi amu khara amu mayai rom da yeng kan da Madhya Pradesh kari ho ji joti tinda se khoi sindia ho se ningthau family ni mo je maharaja gi pham du ni mo ji lei se adu ma su dum congress ta sahi tar ni pan aduga narang nahan se BJP di yaw wa pham sing kari sing lei Manipur ki tangkak yeng kan indong no thopori na mayam singda khara changak pamdi leidi khara ngak pamdi leidi oja ada maroina hujik lai wafam se hujik thambiri se ngasai gi oja Jitendra gi du oja Jitendra di yamna kupla di thambiram de adu oja adu ai dum oja su dum adum loksan birabra sini loksan birabra di tha ahumani mangna thokibu thogdu wa thoktuna kari gum khara lei India kok sabduna maram or kanda asigum phim se oirak ngai oibagi thajabase ojan thambiri du ujate tendan thambi du kamain thambiningi adu at the same time somda thambi ki bida boroina ningthau leisemba ningthau on leram badagi titular king on leram badagi somda hojikti political de yoksula kanda dai sawagi mute oina tharak paise kitang kanai dno ma khara yangna lobudongna yangna ubudongna feel to bi se oja tomja kamain phobigation masi ngasai aina so hana haijagre ko magi perspective to adune ba akoina ining thone haidana leibak mayam da akoi si isa ukil ni ade like so dam hairaga hojik puning thogi manak chali kai gino haibse masi number 1 minute thamis okay mamdi kai akoi na manung thitna khangu bagi akoi gi ithong ni akoi gi leibak sigi akoi gi chini identity akoi gi chatna bi inat khanna bagi damang ta akoi inat ki mapu ni haidana akoi sangmani mayam na di noknari bne sumai tawna akoi ne ining thong ni haidana thanga chari se hojikti center da leader kharna recognize to birakna makhoi ining thong ne haidana moi mafam ma piba ne haidana ai haijege sima atopa mana Manipur ki context ne na matam da akoi gi ai haijege ko Manipur da han ba MA han ba BA si ba pangkoi koiram akoi ji like su haibra haiba tar ga de ai ge oina di ai de hai hajaning de maram di kaino da India gi loksan gi ba 500 native states siga Manipur ga kari khenage se kanam ta ne na de Manipur gi di India de hana election to we have an elected government we have a constitution naina bioba adugi context ta ISTB de su naina bioba hojik Manipur ge merger agreements ata hanna bioba akoi di igre ailu haidana all India lawyers union haidana akoi all India ge amul leiba akoi president de igre sumai to gana Manipur ge merger agreements ata han bio marum di kari no da masigi extent and the meaning of merger agreement hanbiyo maram di keno the merger agreement the base dorga Manipur si irang yam thoe bhause aduna ata hanbiyo hangre kana da hangi mana condition gi matang da hangi adige akhoi gi hojiki yam kana toriba akhoi gi keno gi corridor ko exchange of enclaves sida hangre ba supreme court gi decision yam leiba merger karino merger kamai to gdige kamai na chatna gdige kamai na chatna rodige se leiba adun naina ningai leite masana tarba podamane and Manipuri context it is very different sina topam oigrasuno hojik thengnari bada Manipur se ningkha tamongera tammoira phajna leiramgera Manipur se kaidana kyam kuina legi ge dege ba maram di kenu de singi kangbu no ji nungthang pairaga thugai rei se masi kaidu ta ge ba Manipur se Manipur oina legi dra bo masigi matang sida ne ba hojik ama hojik la ibase aduna masigi posi leirakpanina akoi di
inata thabak tawjabaneba iningthauju inata thabak tawjabaneba adubu iningthaugi karigumba caliber khara ubadagi makoina karigumba khara sinaningba maleba aduga tasengna haiba ta taragadi ngasagi akhoi aina sa haijabdo karigumba MP ama oibasina iningthau ama oiba yade haibagi pochima akhoi custom da lakani akhang ai tanarakini madu tawbu matamda ningthauju magi oiba khongphom am soidan lawrakani Marandi karigino habla ngasai masigi tawba yaba yadabasi leinariba yam samna iningthau leisema SANAJAOBA makut takthakro ma ningthau ya punte accident ama thokpa matamda ma hoji soinai groba ma ningthau phom thadokudeni sugma mayam am leigrebase aduna ngasai akhoi luhongadaba nupa natraga nupina thabak sugana je kem nateba akhoi leima pibane ba moji sokpa yade adigi bamona low uba yade je karigino kem nateba makut soinai graga ma laigi thabak tawba yaro habneba adumai tawdana ngasagi laigi oina thabak tawba matamdasu laigi disqualification mayam am leireba nangi ongna ba yade soinai ba yade habum leireba adu lakpa matamda laigi market gi sunang si yade hab leiganeba aduna sigi posit leibnina ningthau kangba yade habse akhoi inati sana biamaneba aduna karimba ningthau sina ningthau ama oibagi mathau tawba yarataba karimba lakpa tatargadi iningthau lesema SANAJAOBAna magi ju sab sab phireba manum lawrkani aduga hojik iningthauna tawribase aidi sahi kun hena loina jarabnina iningthaugi spirit sab sana khange ma masagi oijaba theba mi natte adu tawdabu ma matam amada iningthau okendraji matamda ningthau haibasigi image asuki matik sidhagreba मधुगी इमेज सिदगिबिदो इनिंगथौ लसेमा SANAJAOBA'गी मतमदा मधु खरम खैदि वांगना थांगल अबनेब सिगी मतमसिदा इंडिया गवर्नमेंट सकंग बिदना याम समना हाबदे कंता हाइजिगेको राज्य सभा को लोक सभा को खेनबलेब लोक सभा दे टिकेट तानानी अखोय प्रजाना भोट थादगनी राज्य सभा दि लाइक लाइसु हाइबसिंग भोट दि काब ngamद्रबसिंग सिगी थागतफमनी मनमोहन सिंह हंदे गेंबिको असम दमा तौब ngamद्रे असुना कंदि थागलकपद बीजेपी नो अपोज तौदेब ममदि कैनो द माज इकोनॉमिक याम हाइबनीना मा लाहल्लेब अदा हुजिक पार्लियामेंट की मोगी कनो कमिटी में हापने अखोई पॉलिटिक्स अखोई डुएल लापसे अखोई मणिपुर समझ अपर हाउस थमसे है भोट काब गमजदब लाइक लाइसु अफब मीजिंग हाप यानबनेब राज्य सभा है राज्य सभा के इलेक्शन खनरप लोक सभा के इलेक्शन दौना पार्टी पॉलिटिक्स खनबसे अखोई लानगने खले हद की इलेक्शन कना इनिंगथौगी कैलिबर उरगा अतोप मीसिंगनासु मोंदा मतेंग पांगप याब भोट थादरप याय अदुदि तांग 16 खंगनेबा अदुगा तसेंगना हायतागदि इनिंगथौना सही कुन सैक्रिफाइस तौरप मतमसिदा मा लेबाकी दमक्ता नत्रगन मान निंगथौ हायबदो अदु मिंच थिननबा थबक्ति सुंतौ तौरो अय हायबजे आइगी एंगोंदा थाजब लैये ओके थैंक यू ओजा तमचा थैंक यू ओजा समिंद्रो लोसिलक राउंड ओइदोरनिको अमरोम दा हायरदि ओजा थंबिनिंग खरादि लेबा माले अदुगा होजिक फौद लेबिरि से मरोइना राज्य सभा की MP ओइना नॉमिनेट तौरगा बीजेपी की मुरुन थारकपदो मदवाई दु ओजा तोमचाई साइटदी स्टेन से तुम कंदी कल्ली मदुदी करिगुम खरा पॉलिसी खरा सुजु सोदना अकनबा यामना रेस्पोंसिबल खरा हाइबताय सिननिंगबी वखलोंदुने मनपुर कायबे ओजा तोमचा लोइदिगे देना हाइजनिंगबमना ओजा तोमचा ओजानदी सोमदा सिंग द थुगाइनिंग कांगु खरा नुंगथंग पायरगा ngaira leine do tabdo do adu kitang kan gibra do adu withdraw to ho ya bibra loidringai da natraga na hoi akai kai da budu yeng bata abli pam pam da phongdok nabni haijari ba ko adu ai da nungthang pai thugai do ngai le ne hadi kitang reading do tongana lana chakhi do man ba oja da phawi bra withdraw to wi ho ya bra loidringai da oja adu ai da dum stand kai da le bidur bra pai masi ching tamji sininaung ne ko akoi mitei na तंपाक्ता लेबे सिंगना से सिंगमी हम त मणिपुर के वांगो चलो हाइबे लेते नखो अखोई की पार्ट हाइफम जुथोकते अतमाय तौदना सिंगी मी सिंगसो अखोई दे रेसिप्रोकेट तौबियो यारगदी हजे अखोई की तोंगानबा अमा लेगदबने हाइबे की स्टैंड मदो हंदो रेसिप्रोकेट पुदियो जा तोरक्तोइनिको खुच तिंगतो कांदा साइगी मी मकुट लाकान हैंडशेक एदो तोरकाना ए मोइनी नुसिनगरे हैंडशेक तौरी आइदोर ने ओजा को अदा साइ ओजाना नुंथंग पायरगा थुगाइदो ngai le हारगदी मदि होय मोइसु करगम आरा कर मोगी वाखल लोंदा मखोइ सुमेना तौ खंजब लेरंबा याय अदुबो अदुगी खोंगोम दो खरा हंदोंनारगा अंतम फमिना बमदि संगे आई फमिना बम संगे ओजा अदोनो चचे रोजा नुंथंग पाइबो दुतंग हंदोक पिबे याब्रा सिने नुंथंग पायरगा थुगाइदो ngai le दो अदुतंग हंदोक पिबे याब्रा माने पने अदु मदे हंदोक ओके थैंक यू ओजा थैंक यू ओजा ओजा समिंद्रो थंबिबे याने ओजा कोई इंडिया दा लेबे पॉलिटिकल पार्टी से अदुगी मतिक यामे मीना मसक खंगबा खरा खंगदब खरा अदु भोट मतम थोलप खरा अदुम इमुंग मनुंग भो मी अमनीना ओइबा लेय न मणिपुर दु हाइनरी सिने सुमाय ले कांदा अखोय मणिपुर दसु मयाम अम लेखरे मसी लेगा यावबदना खरा खक्त ओइरगसु अखोयगी महांगना थौसिना मचु संगर कांदा अखोयगी तोंगान दोलमगी माना
थागलिबा माबु थागलिबसिगी दुगा मसु संग कान अतोप म्यामसिना माना हाना निंथौरिंगदा लेम्बा मियामगी अखुगी मागी मिनुंसी मावंदा खंजबदु अदुदु लेगिद्रा हाबसे मसिमसु अदुम मियामना हंगनबा वहंग ओय अदुगा अमना खोइना सही सांगना मर्जरनी इलेक्शन ने नखोई हाइनदना लाखरे सिनिंदोम पोमा म्याम यावरे अदु मसिगी मतंगदा अइना साइजु हाइ हाम थंबी थमजैदुनी सेमिनार तौदना मसि मर्जर नते इलेक्शन इन नफुद लौनीना मसि इनंग थौसिना कोई राय सभागी एमपी ने चटखितागदी साइगी इलेक्शन ने म्यामना लावरंबा अखोगी पेनलमदा म्याम हाइनदना निंदोम पोमनर म्यामसी मर्जर तौबनी हाबसी निंग थौनदी यागरे हाबा पोनमा मसिमा सोइदुमगी लेगिनी अदुदा मसिमा याम कुप्थना खनबम चंगी अदुगा अमना मणिपुर लेजे अखोई फुरुप यामखरे सिदा अखोगी चिंगी फुरुप अमनसु मणिपुर लेंगाकता मखोईगी ओइबा मियोय अमा एमपी टिकेट पिबियोयना अखोई दरगास थाई हाय अदु तोगान तोगानबा नसिसु मयाम नोमिनेशन फाइन तुबसु अतो अतोबसु यावरे सिबा मयामसि हाना महाकना निंथौसिना निंथौरिंगदा अखोगी मणिपुर मियाम लेरिबा चिंग तमले मयामसि पुन्ना खोल चलमदु मसु संग्रब मतुंगदा माना एमपी ओइरकांदा अखोगी माकी मागी येंबकी माकु थागलि अदु खकी ओइहिद्रा हाबसे मसिगी मणिपुर अतो अतोपा मियामसिगा नक्सनब ngamgadra ngamoidra habse masi su dum masi wahang oi aduga amana akoina hui thajadaba lengang na puthokpada manipur gome na puthokpada mamangi matamdasu mamangi sahi ong rumale dasu mpc hui ka gi dable ko gome na puthokpa mpc ka gi dable yo adigi anamnadi kai mamangi 좀 허가는 이행보다 MP 여기 라이서바이 긍디 마시 MP 긍디 loksabai 긍디 시나 그리고 많은 가호도 따거나 아니 프리미엄나 망원도 칸거다바 레게다바 시수 그당 아이디 어다이도 좀 그 이닝 통로수 우헌닝이 강한닝이 아두가 거의 막나 볼립서바 이닝 통로 볼립서부디 마키 라이니나 좀 ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯌꯥꯗꯕ ꯃꯥꯒꯤ ꯄꯥꯝꯖꯕ ꯃꯥꯒꯤ ꯔꯥꯏꯠꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯁꯤꯡꯁꯤꯗꯨꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯤ ꯃꯤꯠꯌꯦꯡ ꯑꯃꯗꯅ ꯑꯩꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯅ ꯆꯨꯝꯕ ꯃꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯅ ꯂꯥꯟꯕ ꯁꯨꯃꯥꯏꯅ ꯈꯔ ꯑꯩꯈꯣꯏ ꯊꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯃꯤꯠꯌꯦꯡꯗꯗꯤ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯖꯔꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯁꯤꯒꯤ ꯄꯦꯟꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯦꯝ ꯄꯤ ꯑꯣꯏꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯚꯣꯠꯁꯤꯡ ꯀꯥꯔ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯖꯔꯅꯤ ꯏꯂꯦꯛꯁꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯅꯥꯈꯩ ꯁꯦꯡꯅ ꯃꯗꯨꯃꯗꯤ ꯂꯩꯔꯅꯤ ꯍꯥꯏꯕꯁꯤꯃ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯊꯝꯖꯒꯦ Jatendra loisanba yarabjal matamdi loiraba ada minute amtang last final remarks hoina ining thau leisem SANAJAOBA MP oine chatkibada kari nungaiba kari nungaitaba kari mangba kari tongba tentang thambiro kanoni India gi kanogi matung inadi citizen India da leidu citizen singe sa sa manai haidana lei but to do boy ko gi meeting dadi akoi khene ining thau ga ko gi khene sidi yam sengmo phom ni ainin thau oibe roi Hujiki like Nuna Habi Royal Gi Mogi over Council Ining Hojika Gumba Mark and Otto Greca Atobom Tomo and about them the Madu Canano TV Matogam Taiva. But Adubo Aina in the citizen Amo in Edible Ila Aina Magical Max he can shoot over Sishu body board level Yabi. Member Razaba member over but Adubu Tomo over to the Yard have an Aduki over port Adusu Kermaning to Manipuking to Kermaning to Manipur getting to Sida Yam Lu there. Sometimes I reckon the election lepai to the any bona fide citizen money lepai. Amado Manipur into LEISEMBA SANAJAOBA Hairagadi, particular Amakatan Leru, sometimes I can't Adoigi area. Amana Karima Asagi, India government Yamatamda, Manipur gi, Sing Musum Tamani Su, Munna, Kangba, Musum, people sing the Luxibu, the Canano, young Kumatamda. When to sit in a Habibo, Maduki Porto, Hosiki Madu Oiro, Sunga Oiro, Madame the Oiro, Man, Tamu Oiro, Magi said that will make her like a neighbor. Aina Kanagu party that belong to Toromotum, the party to the Gi, Wang Mother Ainto, Tabuya Roeva.
ꯃꯗꯨꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯨ ꯆꯠꯀꯅꯦꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯂꯣꯡ ꯇꯨ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯦ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯕꯠ ꯑꯩꯈꯣꯏꯅ ꯎꯕ ꯃꯤꯅꯁꯨ ꯍꯧꯖꯤꯛ ꯃꯥꯡꯗ ꯊꯝꯂꯤꯗꯣ ꯃꯥꯅ ꯍꯧꯖꯤक ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯗꯨꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯤꯕ ꯀꯩꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯗꯤ ꯄꯨꯂꯞ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ Okay, thank you. Oja Tomcha, just final remarks hoina. Inthau leisemba SANAJAOBA na sabagi MP ne chatkibada kari amangba kari tongba kari kanaba kanadaba aduga maroina aikoida aikogi puari yengpakanda aikogi history da kyam soktaba oja ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯀꯟꯅ ꯍꯟꯅꯁꯨ ꯍꯥꯏꯖꯒꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯊꯧꯗꯥꯡ ꯈꯔ ꯁꯤꯟꯅꯔꯛꯄꯅꯤ ꯊꯧꯗꯥꯡꯁꯦ ꯏꯅꯤꯡꯊꯧꯅ ꯃꯁꯥꯅ ꯌꯥꯅ ꯂꯧꯈ꯭ꯔꯦ Okay. ꯃꯁꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯁꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯈꯪ ꯑꯍꯩꯗ ꯊꯥꯗꯔꯛꯈꯤꯅꯤ ꯏꯅꯤꯡꯊꯧꯅ MP ꯑꯣꯏꯕꯁꯤꯅ ꯅꯤꯡꯊꯧꯁꯦ ꯃꯈꯥ ꯇꯥꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯈꯪ ꯑꯍꯩꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯥꯏꯆꯧ ꯂꯣꯏꯁꯪ ꯂꯩ ꯊꯥꯗꯈꯤꯅꯤ ꯃꯥꯏꯆꯧꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯀꯩꯒꯨꯝꯕ ꯃꯁꯤꯗꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯀꯥꯏ ꯍꯥꯏꯇꯥꯔꯦꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕ ꯃꯇꯨꯡ ꯀari ꯔꯤꯖꯜ ꯑꯣꯏꯔꯛꯄꯣꯏꯗꯣ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ 이닝ꯊꯧꯗ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯚꯣꯠꯁꯦ ꯀꯥꯕ ꯌꯥꯏ ꯀꯥꯗꯕ ꯌꯥꯏ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯦꯗꯅꯀꯣ ꯃꯌꯥꯝꯅ ꯃꯥꯁꯤ ꯍꯧꯖꯤꯛ ꯂꯨꯛ ꯗꯥꯎꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯦꯕ ꯃꯁꯤ ꯈꯪꯅ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯊꯧꯗꯥꯡꯁꯦ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯔꯦꯅ ꯍꯥꯏꯕꯁꯤ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ 마부 타저드나 마기도부터 서구적버세 마시다 아이 도둑나 아이고나 얌나 삐엔바 얌나 적톡잡으면 보여봐 말음데 그리는 미나 그리 강나 그되게 하이드나 타바면 신다라고다 아이 레이토가 해봐 미디디 만나트레 오케이 땡큐 어저 소면 들어 땡땅나 거기 이토파나 락기가 이름담 칼림팡 머니푸르니고 시 MP 마삭 그거서 인터뷰는 MP sak 그거서 거기 인터뷰 아마 레이바 누마 람담 아마디 오해닝이 오케이 땡큐 양 봐서 버컬로네 오자 톰서 어도 오자 제텐드라 aduga oja somedrong si impact news do lakbiba aduga sigi impact news ki manunguna se mapung phan bibu ke lo sela kuti kai kom jero ket o mapu amuka na tagat chai ngasi ki tamuk ta impact news ki manunguna ta ajlo sin jeda bata jaya jorle adu labdam se tholi ba thodo wa tho kya ge mari chumba report ke tama impact news mi yang ta aduna lebio